Asha Bhosle, Asha Bhosle abasi mayamna loina khangnaraba ngaktani mahakki matangdani ngasi aikoina puduna laksaribasi khangba kharasu yaramgani aduga khangnabasingsu yaramgani mayam pulap khangminasi abasi thamjabag loinena ngasi Asha Bhosle gi warisi matangsida haujarake mayam puna thaminasi mayam puna khangminasi mayamna thoidok hendokna khangnaraba afawba singer ama oiriba Asha Bhosle gi punshi wari asi taminasi loiba phawba mityang tabina bahijari Asha Bhosle September 8, 1933 da Maharashtra gi Singli hariba mafamdugi Gor kauba apikpa town amada pokki mahakna pokliba imungdusu musical ga yamna mari leinaba pamjaba adugumlaba imungda pokkibani magi mapa Dinatha Mangeshkar classical singer ama oibaga loinana stage actor amasuni Asha si music ta thawai yaujaba imungda poklakpani haiba khang magi machil manau samna hairabada legendary singer Lata Mangeshkar su yawi hairiba Mangeshkar imungsi makhoigi mapa Dinanath na 1942 da laikidaba matamda yamna awaba ma haibadu oiki masina maram oiraga Asha amadi magi mache imungi mateng oinaba haidana tholaki makhoigi family si Mumbai da laki adumna mahaki music journey si haukibani haibatare Asha lairik phajana tamthaba ngamkide maramdi mapa laisalaktabaga amadi financial problems kaya ama tholakpa maram music shu mapana tambirami loinana film industry dagi tapna tamjarapani chahi nauna mahakna isai sakpa haurakibasi chahi 10 suba matamdagini magi ahanba isai Marathi film Majahawal 1943 dagi hauki adumna apikpa role dagi hauraga playback singer ama oiba hauraki masipum maksi magi mache Lata Mangeshkar gi matung inaraga tawkibani mache di prominent playback singer ama oina khangnaraba matam harappa matamda mahak B Great movie gi isai gumba natragana mache gi mahut sillaga khara saambani mahakti miyamna masak khangnaba honabada yamna waraki industry gi miyoina su magi tawba ngambadubu fazana khangbidriba matam aman awaba kaya amasu thengnaraga lai adubu mahak ninghanabadi tawrakte thamoi sengna adumak honaraki adubu mahaka music director O.P. Nayar gumba makoiga 1950 gi matamda unna thabak torpa matamda magi unique oiba khonjel dubu khangba ngamki film CID amadi Nayador gumba 1956 amadi 7 da thokiba movie sigi isaidagi mahakpu khangnaki anauba dimension ama purakpa ngamki industry sida mahang ke saath tumhara hariba Nayador movie gi isai amadi Aaye Mehraba Howrah Bridge 1958 ki ani se susaki 1960 ki matamda mahak legendary composer R.D. Burman Shankar Jaikishan amadi S.D. Burman ga collab toraki maduna magi career make seng na ubu funky tongan ba genre da adapt tawba ngami mahaksi classical dagi pop song loina makhai maduna Bollywood ki versatile singer amasu oiriba 1960s amadi 1970 gi career gi picnic R.D. Burman ga punduna thabak kaya ama toraki kona makhoi ani luhongki bani makhoi ani na kaiba ngamlaroi daba ishai kaya ama puthoraki maming khara pallabada dam marodam Hare Ram Hare Krishna 1971 movie sigini Piya tu ab to aja Caravan 1971 movie gini चुरा लिया है तुमने जो दिल को यादों की बारात 1973 की इन आंखों की मस्ती उमराव जान 1991 दिल चीज क्या है उमराव जान 1991 असिगुल नंबर कया ama sakre mahaki matang da controversial oibo wafam khara pallabada ahan bada mahak na tholak pasigi matam dani maksi Lata Mangeshkar ki maramna tholak pangam libani habe sikhaini loinena machin manao ani khane yanadi isai ki maramda haina handab siyaw adubu kayamuk yamna chumbano haibadi khangde anisubada Ashagi hana Ganpatrao was lega chahi 16 surpa matamda luhongkhre adubu magi nupana isai da career sembasi yadaba maramna 1960 di kaina khiba magi personal life ki matang da haiba taragadi ups and down kayamani mahak amukhana iconic composer R.D. Burman ga luhongki mamang da magi aningba thungdaba taragasu animak respect tawnai amadi artistic collaboration su leine adubu 1994 da matang sadana leikidi maduna mabu yamna nungahankidi Ashagi macha ahum leire ahanba luhongbadagi magi macha Hemant Bhosle music composer amani aduga macha nupi Barsana journalist oi adubu macha nupi shu 2012 ta leikidre mahak mabuk ama oi pasu phangjare mahakna laita laira kayagi mateng yamna pangki underprivileged children amadi nupi singbu lairik laisu tamhanbagi amadi opportunity kaya amasu pibi mahaki oiba anawa satra satri kyabu takpi tambina ba haibasi music academy amasu hangkre awaba nangaba musician singda amadi music ki damakta fund kaya amasu rest tawi mahaki award khara pallabada Dada Saheb Phalke Award 2000 multiple filmfare award for best playback singer Padma Bhushan
2008 India's second highest civilian award Guinness World Record mahakna playback singer ama oina tongan ba language kun hena sakre lising amaga chani isai record tawkibagi record ama su oinaki global artist ama oiriba Voyagers amni Michael Stipe kasu collab tawrure mahak si Indian cinema gi history da greatest playback singer ama oina celebrate tawre mahagomba ani suna fanglaroi wana haurakibani adubu magi honaba amadi dedication mayam duna mai pak pangamli bani habse thamjage masig loine na ngasi warsi matang sdelo share jarage matung tabda sukana gi wari tabining habdo kai comment ta mention do biram habse thamjage loine na ngasi warsi matang sdelo share jarage matangi wari da mu mayam pun thengarsi ya fare